ꯆꯥꯟꯅꯔꯕ꯭ꯔꯣ ꯀꯅꯥꯁꯤꯡ ꯑꯅꯧꯕ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯄꯤꯌꯨ ꯑꯗꯣ ꯑꯦꯜꯕꯤꯁꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯊꯥꯒꯦ ꯇꯧꯔꯝꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯒꯤ ꯅꯤꯡꯊꯝꯊꯥ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯉꯟꯅ ꯊꯥꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯨꯡ 8 ꯇꯥꯔꯦ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ nung ay ko tawag dali. Ayo. Nung ko nila. Bola ko sandara. Nada kita tuloy gibo. Dole. Doan ano pro gibo. Oo. Laway na. Alay. Kilo. Ha? Kilo. Sige, ito. Tapos mo, kaya na. Lawan niya, ma. Tingala dito. Sila dito. ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯪꯊꯝꯊꯥꯅ ꯈꯔ ꯉꯟꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯁꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ada lagi sana dari bang kata tadi. Tuh guys, itu kusulam. Mayam chak chanarabro. Adi chak chagi tauri. Sinau mayam. Damdanina kitang ngana pothage tauba. Asidi class loraga wamanang hak tumtharure sinau mayam damdanina kitang ngana asisi LB thage taurambani. Mayam. Mau. Kayo. Oh, Citra change. Like thank you. Chai sing chanarabro. Mayam waradi hachang nungaitadi wakhal nungaitadi ya thapudasu loi nungaite ko sinau mayam. Mayang ngatang support taubiyo sinau mayam.
이거 내가 이렇게 이렇게 그냥 ꯃꯌꯥꯝ ꯂꯩꯅꯔꯤꯕ꯭ꯔꯣ ꯃꯌꯥꯝ ꯇꯨꯝꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯉꯥꯛꯇꯪ ꯆꯠꯆꯔꯁꯨ ꯌꯥꯝ ꯀꯨꯏꯔꯣꯏ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯑꯩ ꯊꯥꯒꯦ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯂꯩꯒꯦ ꯑꯦꯜꯕꯤꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ 나 좀 젊어라.
ꯃꯌꯥꯝ ꯄꯣꯊꯥꯅꯔꯕꯣ? हरे कृष्ण ओजा जामने इंगे ओजा ओजा चाइसिंग चाबिरब्रो ओजा नायक तौदेको कसारदा जामने इंगे नुंदांगसे ओजा संधा ताबगा सुम इंबो हौरे
ngahak thagena LB se thambani do ingdamda numi oibanina chak thongli as oja thenge na ingdamda sida ado mayam tumna garaba karino ingdam thana laktre hanaksu toina su LB je thadrabanina misu khangadre reina sum khara khara marak makda sum thabani oja like to sambiyo oja kari hinjang honarige kari mathen honarige oja nga chadrabra Hare Krishna oja ngasidi merames oina honare oja ngasido aisu isai chalubaga angangsing class leibagada bazar chalaudre oja di kari nyang hunarige hangam thongle oja hangam di matamni oja hangamga ngamu thongba hangamga mulaga porom thongba hainarmi thaina ansingna oja ai ngrang ta su ngamu thongba chai ado ngasidi sei chakhraga nga yonba laame local gi lahodre dumna lebi tna angang sing su khangnamne lahodre hajikti oja pung 3:30 taragadi hekta mamsale ingtham tha numit oibanina akhoi leirabagi mathene oja kari wanoda hangam thongba charagada lairaba nati de oja hangam thong chabasu sum ahing nengadomni thumga chaka charasu sum ahing nengadomni lisa thongba charasu sum ahing nengadomni ising thaga tumasu sum ahing nengadomni chap manay oja masiga lairaba ina khunba karisu khaidida yangda hoi pesa paiba kharana mathen amani hena charamge mangai adubu dindi chap manana dum chakadomni oja hangam panthada masa phahauda mido phararoi hainadrene oja thaina ansingna ilisa chadaba kuire hai ilisa sidi oja aisu kuireda aidi lisa su chadamnina sum nong phadok macha machu lera sum imung moning sum chai ilisa di tangi ne oja lisinga machani lisinga makhai dumaina pi local lisa di lisinga makhai dumaina ka lisinga machani ka pumpi mapandai lakpadudi chowa packeting tobududi 1000-1200 ka dumain sum hai nga chau chabadidi nga macha chabna khwaidi phai oja ojade handak aigi video ga yengdra mare akhoi si dadi singdadi phangde singdadi phangde o singdadi phangde ba akhoi sigadi oja numit ki bazar khudingi sum phange lisa sengmodusu lisa manbi aidna oja akhoi lisa suk samga macha ga leidna ko adudi kilo da sum 100-400 sum piye sum mata charodi adusu sum hawba jani mayam chanai lisa manbi aidna macha ma thui khosigadi sum regular sum phangi da oja bazar da lisa sidi aitana laudabagi wani oja manipur su ingaba natro
ꯑꯣꯖꯥ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯌꯣ ꯃꯤꯁꯨ ꯂꯥꯛꯇꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅ ꯍꯥꯎꯏ ꯍꯥꯏꯅꯩ ꯍꯣꯏ ꯑꯣꯖꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯣꯝꯗꯒꯤꯅꯤ ꯂꯥꯛꯏꯁꯤꯁꯨ ꯏꯃꯥꯏ ꯍꯣꯏ ꯁꯨꯝ ꯇꯥꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯁꯨ ꯃꯍꯥꯎ ꯌꯧꯗ꯭ꯔꯦ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯅꯩ ꯃꯣꯏꯅ ꯁꯨꯝ ꯍꯥꯏꯔꯤꯝꯅꯤ ꯑꯩꯈꯣꯏ ꯀꯁꯥꯔꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅ ꯍꯥꯎꯏ ꯍꯥꯏꯅꯩ ꯍꯣꯏ ꯄꯊꯔ ꯀꯥꯟꯗꯤ ꯍꯥꯏꯗꯅ ꯃꯣꯏꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯕꯣꯔꯗꯔ ꯃꯅꯥꯛꯅꯤ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯑꯩꯒꯤꯁꯤꯒꯗꯤ ꯅꯦꯠ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯣꯖꯥꯒꯤꯗ ꯃꯥꯜꯂꯦ ꯃꯣꯏꯅꯁꯨ ꯍꯥꯏ ꯍꯥꯟꯅꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯤꯁꯥ ꯃꯍꯥꯎ ꯌꯧꯗ꯭ꯔꯦ ꯀꯥꯏꯅ ꯁꯨꯝ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯤꯗꯥꯛ ꯉꯥꯛꯇ ꯂꯣꯏꯅ ꯇꯧꯔꯝꯃꯤꯅ ꯑꯣꯖꯥ ꯂꯣꯀꯦꯜ ꯍꯥꯏꯕ ꯆꯤꯂꯥꯟ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯃꯄꯥꯟ ꯂꯣꯏꯅ ꯍꯤꯗꯥꯛꯅ ꯉꯁꯤ ꯊꯥꯗꯕ ꯉꯥ ꯍꯞꯇꯥ ꯑꯃꯗ ꯁꯨꯝ ꯄꯋꯥ ꯀꯂꯨꯝꯕ ꯍꯤꯗꯥꯛ ꯄꯤꯖꯗꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯔꯦ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏ ꯉꯥꯁꯤꯡꯁꯤ ꯂꯣꯏꯅ ꯍꯤꯗꯥꯛꯀꯤ ꯃꯄꯥꯟꯅ ꯂꯥꯛꯄ ꯑꯃꯇꯅꯤ ꯔꯦꯕꯤꯇꯥꯗꯤ ꯎꯗꯦꯅ ꯑꯣꯖꯥ ꯃꯥ ꯎꯔꯝꯅꯤ ꯑꯗꯣ ꯑꯇꯣꯞꯄꯒꯤ ꯑꯦꯜꯕꯤꯗ ꯂꯩꯔꯝꯅꯤ ꯃꯥ ꯑꯍꯧꯕꯗ ꯆꯪꯉꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯣꯏꯔꯝꯗꯥꯏꯗ ꯆꯪꯉꯛꯏ ꯃꯥ ꯎꯗꯤ ꯎꯔꯝꯒꯗꯧꯕꯅꯤ ꯑꯗꯣ ꯑꯇꯣꯞꯄ ꯑꯦꯜꯕꯤꯗ ꯂꯩꯔꯝꯅꯤ ꯃꯥ ꯌꯥꯝꯅ ꯆꯠꯄꯅꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯥ ꯔꯦꯕꯤꯇꯥꯗꯤ ꯎꯗꯦꯅ ꯁꯤꯒꯗꯤ ꯑꯣꯖꯥ ꯌꯥꯝꯅ ꯏꯪꯉꯦ ꯁꯟꯗꯥ ꯇꯥꯕꯒ ꯐꯖꯅ ꯏꯪꯕꯖꯥꯠꯅꯤ ꯀꯨꯝꯁꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯑꯁꯤ ꯅꯣꯕꯦꯝꯕꯔ ꯂꯥꯁ ꯋꯤꯛꯇꯒꯤ ꯏꯪꯕ ꯍꯧꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯌꯨꯛ ꯏꯁꯩ ꯆꯠꯄꯁꯤ ꯌꯥꯝꯅ ꯋꯥꯏ ꯑꯣꯖꯥ ꯍꯧꯒꯠꯄ ꯇꯟꯈ꯭ꯔꯄꯣꯠꯅꯤ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯑꯌꯨꯛꯇ ꯏꯁꯩ ꯂꯣꯏꯅ ꯂꯣꯏꯅꯕꯅꯤꯅ ꯉꯟꯅ ꯍꯧꯒꯠꯇꯅ ꯄꯨꯡ 9ꯗꯒ ꯊꯣꯛꯏꯃꯤ ꯌꯨꯝꯗꯒꯤ ꯔꯦꯕꯤꯇꯥꯁꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ꯭ꯔꯥ ꯍꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯂꯥꯛꯑꯅꯤ ꯃꯉꯣꯟꯗ ꯁꯨꯝ ꯍꯪꯉꯁꯤ ꯑꯣꯖꯥꯒ ꯑꯩꯒ ꯄꯨꯜꯂꯒ ꯃꯥ ꯍꯅꯨꯕꯤ ꯐꯥꯔꯦ ꯑꯣꯖꯥ ꯑꯗꯨꯅ ꯕꯦꯟꯙꯧ ꯍꯥꯏꯅ ꯀꯧꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯅ ꯔꯦꯕꯤꯇꯥꯁꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ꯭ꯔꯥ ꯃꯥ ꯍꯅꯨꯕꯤ ꯐꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯦꯟꯙꯧ ꯀꯧꯔꯤꯕꯅꯤ ꯑꯣꯖꯥ ꯇꯞꯍꯜꯂꯨꯅꯦ ꯃꯣꯕꯥꯏꯜꯗ ꯒꯨꯋꯥꯍꯥꯇꯤꯗ ꯏꯁꯩ ꯁꯛꯂꯨꯕꯗꯣ ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏ ꯑꯣꯖꯥ ꯈꯥꯅꯥꯄꯥꯔꯥ ꯁꯣꯏꯃꯥꯜ ꯌꯧꯗꯣꯔꯦ ꯁꯣꯏꯃꯥꯜ ꯌꯥꯝꯗ꯭ꯔꯦ ꯈꯥꯅꯥꯄꯔꯥꯗꯅꯤ
ꯍꯣꯇꯦꯜ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯀꯩꯅꯣ ꯍꯣꯇꯦꯜ ꯑꯃ ꯍꯥꯏꯕꯅꯤ ꯈꯥꯅꯥꯄꯔꯥꯗꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕꯗꯣ ꯃꯌꯥꯝ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯅꯤꯡꯊꯝ ꯊꯥꯅꯤ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯛꯀꯦ ꯑꯣꯖꯥ ꯂꯨꯍꯣꯡꯕ ꯗꯦꯠ 24ꯅꯤ ꯑꯗꯣ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯁꯨꯝ ꯊꯣꯔꯛꯑꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12:30ꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯉ ꯁꯨꯝ ꯍꯜꯂꯛꯑꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯒ ꯏꯁꯩ ꯂꯩꯅꯕꯅꯤꯅ ꯁꯨꯝ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯗꯦꯠ 23ꯗ ꯆꯠꯄꯅꯦ ꯑꯗꯣ 24ꯒꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯊꯨꯡꯕꯅꯤ ꯒꯨꯋꯥꯍꯥꯇꯤꯗ ꯑꯗꯨꯒ ꯄꯨꯡ 10:30ꯒꯤ ꯍꯩꯖꯤꯡꯄꯣꯠ ꯌꯥꯎꯔꯒ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯄꯣꯊꯥꯔꯒ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯂꯨꯍꯣꯡꯕ ꯆꯠꯄꯅꯦ ꯑꯗꯣ ꯄꯨꯡ 9:30 9:00ꯒꯤꯗꯨꯒ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝꯗꯤ ꯌꯨꯝꯕꯨꯅ ꯁꯤꯡꯕꯤꯕ꯭ꯔꯥ ꯑꯧ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯁꯇꯦꯁꯟꯗꯒꯤ ꯃꯣꯏꯅ ꯗ꯭ꯔꯣꯞ ꯇꯧꯕ ꯂꯥꯛꯄꯅꯤ ꯄꯤꯛꯑꯞ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯊꯝꯃꯦ ꯆꯥꯕ ꯊꯛꯄ ꯑꯞ ꯗꯥꯎꯟꯒꯤ ꯚꯔꯥ ꯃꯣꯏꯅ ꯂꯣꯏ ꯄꯤꯕꯅꯤ ꯑꯣꯖꯥ ꯔꯦꯕꯤꯇꯥ ꯍꯥꯏꯕꯗꯣ ꯂꯥꯛꯑꯦ ꯑꯉꯥꯡꯁꯦ ꯅꯣꯏ ꯁꯤ ꯇꯥꯔꯦ ꯃꯤꯡ ꯄꯜꯂꯤꯗꯣ ꯇꯧꯍꯣꯏꯗꯦꯅꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯂꯥꯛꯑꯦꯁꯦ ꯃꯃꯤꯡ ꯄꯟꯕ ꯇꯧꯍꯣꯏꯗꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯕꯦꯟꯙꯧ ꯀꯧꯔꯤ ꯍꯥꯏꯗꯅ ꯑꯗꯣ ꯑꯣꯖꯥꯅ ꯍꯪꯅꯤꯡꯕꯗꯣ ꯍꯪꯉꯣ ꯁꯣꯏꯃꯥꯜꯗꯤ ꯅꯨꯡꯉꯥꯏꯍꯦ ꯁꯥꯠ ꯃꯥꯟꯁꯨ ꯒꯨꯋꯥꯍꯥꯇꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦꯗꯣ ꯕꯦꯟꯙꯧ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯙꯨꯔ ꯍꯥꯏꯌꯦ ꯗꯠ ꯍꯥꯏꯌꯦ ꯑꯣꯖꯥ ꯑꯣꯖꯥ ꯍꯪꯉꯣꯗꯅ ꯂꯥꯛꯑꯦ ꯆꯠ ꯀꯦꯠ ꯀꯩꯅꯣ ꯕꯦꯟꯙꯧꯅ ꯏꯔꯤ ꯀꯣꯃꯦꯟꯁꯦ ꯍꯣꯏ ꯀꯣꯃꯦꯟ ꯄꯥꯗꯦ ꯆꯪꯉꯛꯄꯒ ꯍꯧꯔꯅꯤ ꯀꯥꯔꯟ ꯉꯥꯡꯕ ꯔꯦꯕꯤꯇꯥ ꯌꯥꯎꯔꯛꯂꯦ ꯍꯥꯏꯌꯦ ꯕꯦꯟꯙꯧ ꯋꯥꯍꯩꯗꯣ ꯌꯥꯗ꯭ꯔꯦ ꯕꯦꯟꯙꯧꯒꯤ ꯀꯣꯃꯦꯟꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯥꯏꯠ ꯇꯧꯔꯒꯦ
ꯍꯣꯏꯗ ꯂꯥꯏꯛ ꯇꯧꯔꯛꯇꯁꯨ ꯌꯥꯔꯦ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕ ꯍꯅꯨꯕꯤ ꯑꯃꯨꯛ ꯁꯥꯎꯕ ꯍꯧꯔꯅꯤ ꯍꯅꯨꯕꯤ ꯑꯃꯨꯛ ꯁꯥꯎꯕ ꯍꯧꯔꯦ ꯁꯥꯎꯕ ꯍꯧꯔꯅꯤ ꯑꯣꯖꯥ ꯍꯅꯨꯕꯤꯅꯤꯗꯅ ꯑꯍꯟꯅꯤꯅ ꯁꯥꯎꯕ ꯊꯨꯏꯌꯦ ꯔꯦꯕꯤꯇꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯍꯥꯏ ꯑꯣꯖꯥꯅ ꯀꯩꯅꯣꯝꯃ ꯍꯪꯉꯤꯌꯦ ꯕꯦꯟꯙꯧꯗ ꯔꯦꯕꯤꯇꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯑꯣꯖꯥ ꯈꯣꯏꯃꯨ ꯊꯤꯔꯤ ꯃꯥꯒꯤ ꯈꯣꯏꯃꯨ ꯂꯥꯛꯇ꯭ꯔꯤ ꯑꯣꯖꯥ ꯆꯠꯂꯦ ꯍꯥꯏꯔꯝꯃꯦ ꯆꯠꯂꯦ ꯆꯠꯂꯣ ꯍꯦꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯆꯠꯆꯈ꯭ꯔꯒꯦ ꯑꯣꯖꯥ ꯇꯥꯔꯕ ꯍꯥꯏꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯆꯠꯆꯈ꯭ꯔꯒꯦ ꯆꯠꯆꯔꯒꯦ ꯌꯥꯏꯌꯦ ꯌꯥꯝꯅ ꯊꯤꯃꯜꯂꯁꯨ ꯑꯋꯥꯕ ꯑꯣꯏꯕꯅꯦ ꯑꯁ ꯑꯣꯖꯥ ꯑꯩꯈꯣꯏ ꯕꯦꯟꯗꯧꯁꯦ ꯑꯀꯥꯏꯕ ꯀꯣꯃꯦꯟ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯅꯅꯥꯏ ꯀꯩꯕ ꯂꯥꯟꯈ꯭ꯔꯕꯁꯨ ꯀꯩ ꯍꯥꯏꯕ ꯑꯣꯖꯥ ꯑꯩꯈꯣꯏ ꯕꯦꯟꯗꯧꯁꯦ ꯃꯁꯛ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ ꯀꯁꯥꯇ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯊꯥ ꯍꯥꯏꯅ ꯁꯩꯗꯥꯅꯔꯤꯕꯅꯤ ꯑꯣꯖꯥ ꯇꯟꯗꯟ ꯕꯦꯟꯙꯧꯁꯦ ꯈꯣꯏꯃꯨ ꯂꯩꯇꯅ ꯄꯥꯏꯖꯗ꯭ꯔꯦ
ꯑꯣꯖꯥ ꯕꯁꯟ ꯏꯕꯨꯡꯉꯣꯅ ꯃꯇꯦꯡ ꯇꯧꯕꯤꯔꯛꯀꯦ ꯍꯥꯏꯔꯤꯔꯣ ꯕꯦꯟꯙꯧꯒꯤ ꯑꯣꯖꯥ ꯇꯥꯔꯕꯣ ꯑꯣꯖꯥ ꯇꯟꯗꯟ ꯕꯦꯟꯙꯧꯁꯦ ꯈꯣꯏꯃꯨ ꯂꯩꯇꯗꯅ ꯄꯥꯏꯖꯗ꯭ꯔꯦ ꯑꯣꯖꯥ ꯕꯁꯟ ꯏꯕꯨꯡꯅ ꯃꯇꯦꯡ ꯇꯧꯕꯤꯔꯛꯀꯦ ꯍꯥꯏꯔꯤꯔꯣ ꯕꯦꯟꯙꯧꯒꯤ ꯑꯣꯖꯥ ꯇꯥꯔꯕꯣ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯁꯥ ꯆꯠꯄ ꯐꯪꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯕꯦꯟꯙꯧꯒꯤ ꯈꯣꯏꯃꯨ ꯑꯃ ꯊꯤꯕꯤꯔꯛꯑꯣ ꯑꯗꯨꯑꯣꯏꯗꯤ ꯑꯣꯖꯥ ꯀꯁꯥꯔꯗ ꯂꯥꯛꯄ ꯌꯥꯔꯅꯤꯌꯦ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯁꯥꯔ ꯆꯠꯄ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯕꯦꯟꯙꯧꯒꯤ ꯈꯣꯏꯃꯨ ꯑꯃ ꯊꯤꯔꯛꯑꯣ ꯑꯣꯖꯥ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯕꯦꯟꯙꯧꯒꯤ ꯈꯣꯏꯃꯨ ꯑꯃ ꯄꯨꯕꯤꯔꯛꯑꯣ ꯑꯣꯖꯥꯅ ꯐꯥꯔꯒ ꯑꯗꯨꯗꯤ ꯀꯁꯥꯔꯗ ꯂꯥꯛꯄ ꯌꯥꯔꯅꯤ ꯀꯁꯥꯔꯗ ꯂꯩꯇ꯭ꯔꯦ ꯕꯦꯟꯙꯧꯒꯤ ꯈꯣꯏꯃꯨ ꯃꯣꯅꯤꯟꯗ꯭ꯔꯣ ꯀꯣꯟꯁꯝꯗꯤ ꯑꯃꯨꯛ ꯀꯁꯥꯔꯗ ꯆꯠꯀꯅꯤ ꯍꯥꯏꯕꯅꯦ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔꯣ ꯀꯣꯟꯁꯝ ꯍꯥꯏꯕꯤꯔꯝꯃꯤ ꯏꯪꯊꯝꯊꯥꯗ ꯃꯍꯥꯛ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯅ ꯄꯣꯂꯥꯡ ꯊꯥ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯏꯑꯦ ꯀꯁꯥꯔꯗꯤ ꯁꯥꯕꯅꯤꯅ ꯑꯗ ꯃꯥ ꯏꯪꯊꯝꯊꯥꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔꯣ ꯀꯣꯟꯁꯝ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯑꯩꯕꯨ ꯑꯩꯅ ꯆꯠꯂꯒ ꯑꯣꯛꯆꯔꯨꯕꯅꯤ ꯀꯁꯥꯔ ꯕꯥꯟꯁꯀꯥꯟꯗꯤꯗ ꯌꯥꯝꯅ ꯊꯥꯞꯅ ꯕꯣꯟ ꯇꯦꯔꯥꯄꯨꯔ ꯍꯥꯏꯕ ꯈꯨꯟꯗꯨꯒꯤ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯕꯥꯟꯁꯀꯥꯟꯗꯤꯗ ꯑꯩꯒꯤ ꯌꯨꯝꯗ ꯐꯝꯃꯤꯟꯅꯗꯅ ꯆꯥ ꯀꯥ ꯑꯃ ꯋꯥꯍꯪ ꯍꯪꯂꯝꯂꯒ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯑꯁ ꯑꯣꯖꯥ ꯕꯦꯟꯙꯧꯅ ꯀꯩꯅꯣꯝꯃ ꯍꯥꯏꯈ꯭ꯔꯦꯍꯦ ꯕꯦꯟꯙꯧ ꯂꯩꯅꯥꯅ ꯋꯥꯍꯪ ꯍꯪꯂꯝꯂꯒ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕ꯭ꯔో ꯍꯥꯏ ꯑꯗꯣ ꯀꯥꯎꯗ꯭ꯔꯤ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔꯣ ꯀꯣꯟꯁꯝꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯝꯕꯁꯤ ꯌꯥꯎꯁꯪꯒꯤ ꯕꯟꯗ꯭ꯔꯥ ꯆꯥꯕ ꯅꯨꯃꯤꯠꯃꯛꯇꯅꯤ ꯑꯩꯅ ꯈꯨꯗꯩ ꯆꯦꯜꯂꯒ ꯕꯥꯟꯁꯀꯥꯟꯗꯤ ꯕꯖꯥꯔꯗꯒꯤ ꯑꯣꯛꯆꯔꯨꯕꯁꯦ ꯑꯗꯨꯕꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯀꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯔꯕꯨꯖꯥ ꯃꯁꯨꯡ ꯑꯃꯅꯤ ꯆꯥꯔꯒ ꯏꯁꯤꯡ ꯀꯥ ꯑꯃ ꯊꯛꯑꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯀꯣꯏꯔꯝꯃꯒ ꯑꯗꯨꯒ ꯍꯟꯈꯤꯕꯅꯤ ꯁ꯭ꯀꯨꯇꯤ ꯑꯝꯇ ꯂꯥꯛꯑꯒ ꯑꯩꯅ ꯁ꯭ꯀꯨꯇꯤꯗ ꯑꯣꯛꯆꯔꯨꯕꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯀꯁꯥꯔꯗ ꯂꯥꯛꯑꯝꯕꯁꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯖꯍꯧꯔꯦ ꯀꯁꯥꯔꯒꯤ ꯃꯐꯝ ꯑꯣꯖꯥ ꯃꯣꯅꯤꯟꯗ꯭ꯔꯣꯒ ꯅꯪꯒ
ꯎꯅꯕꯗꯣ ꯌꯦꯡꯂꯦ꯫ ꯍꯣꯏ, ꯑꯩꯅ ꯅꯨꯃꯤꯠꯇꯣ ꯈꯨꯗꯩ ꯁꯦꯠꯂꯒ ꯁꯨꯝ ꯑꯣꯖꯥꯒ ꯁꯨꯝ ꯆꯠꯃꯤꯟꯅꯔꯦ, ꯌꯥꯝꯅ ꯊꯥꯞꯄꯅꯤꯅ꯫ ꯑꯗꯣ ꯍꯟꯈꯤꯕꯗꯁꯨ ꯀꯩꯅꯣ ꯀꯁꯥꯔꯗ ꯆꯪꯉꯝꯃꯒ ꯖꯤꯔꯤꯕꯥꯝꯗꯁꯨ ꯆꯪꯉꯝꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯏꯪꯊꯝꯊꯥ ꯃꯇꯝꯗ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯏ, ꯐꯦꯁꯕꯨꯛꯁꯨ ꯄꯥꯏꯔꯦ꯫ ꯑꯗꯣ ꯌꯥꯝꯅ ꯇꯣꯏꯅ ꯆꯪꯕ ꯉꯝꯗꯦ ꯑꯣꯖꯥ ꯑꯩꯁꯨ꯫ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯃꯒ ꯊꯥꯡꯒꯠꯄ ꯉꯝꯗꯕꯁꯨ ꯃꯌꯥꯝ ꯑꯃ, ꯏꯁꯩ ꯆꯠꯄꯒ ꯃꯤꯅꯗꯤ ꯈꯪꯗꯕ ꯌꯨꯇꯨꯕꯔ ꯀꯥꯡꯕꯨꯁꯦ ꯄꯩꯁꯥ ꯇꯥꯜꯂꯤꯃꯤ ꯍꯥꯏꯅ ꯋꯥꯈꯜꯂꯣꯟꯗ ꯄꯨꯔꯦ꯫ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯈ꯭ꯔ ꯄꯣꯠꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯀꯥꯏꯁꯦ ꯑꯣꯖꯥ, ꯊꯕꯛ ꯀꯥꯏꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯙꯔꯃ ꯑꯁꯤꯕꯨ ꯃꯥꯡꯁꯜꯂꯛꯀꯗꯧꯕ꯭ꯔꯥ ꯍꯥꯏꯅ ꯀꯤꯖꯗꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯪꯗ ꯍꯩꯇꯅ ꯁꯨꯝ ꯈꯔ ꯍꯧꯒꯠꯂꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯒ ꯈꯪꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯕꯅꯤ꯫ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯁꯤ, ꯃꯤꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯩ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯄꯨꯡꯊꯥꯡ ꯊꯥꯡꯒꯠꯄ ꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯒꯤꯗꯤ꯫ ꯃꯤꯅ ꯍꯥꯏ ꯇꯧꯒꯦ ꯍꯥꯏꯔꯕ ꯏꯀꯥꯏ ꯈꯪꯗꯕ ꯃꯥꯏꯊꯣꯡꯅ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ꯫ ꯀꯁꯥꯔꯗ ꯍꯣꯇꯦꯜ ꯑꯐꯕ ꯂꯩꯕ꯭ꯔꯥ ꯍꯥꯏ꯫ ꯀꯁꯥꯔ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥ ꯁꯤꯜꯆꯔ ꯇꯥꯎꯟꯗꯗꯤ ꯍꯣꯇꯦꯜ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯩꯇꯩꯒꯤꯗꯤ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯒꯦꯁ ꯍꯥꯎꯁ ꯑꯣꯏꯅꯗꯤ ꯀꯁꯥꯔꯗ ꯑꯃ ꯂꯩ꯫ ꯐꯨꯂꯔꯇꯣꯜ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯂꯥꯟꯊꯔꯒ ꯁꯤꯜꯆꯔ ꯂꯝꯕꯤꯔꯣꯝ ꯂꯥꯛꯄꯗ ꯖꯦꯠ ꯊꯪꯕꯗ ꯀꯁꯥꯔ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏ ꯍꯥꯏꯗꯅ ꯃꯗꯨꯗ ꯃꯅꯤꯄꯨꯔꯤ ꯒꯦꯁ ꯍꯥꯎꯁ ꯑꯃꯗꯤ ꯂꯩꯌꯦ꯫ ꯑꯗꯨꯒ ꯍꯣꯇꯦꯜ ꯂꯣꯗꯤꯡ ꯂꯩꯐꯝꯒꯤ ꯑꯣꯏꯅꯗꯤ ꯃꯩꯇꯩꯒꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇ ꯃꯥꯜꯂꯦ, ꯑꯩꯁꯨ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤꯗꯤ ꯑꯅꯥꯟꯕ ꯍꯣꯇꯦꯜ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯁꯤꯜꯆꯔ ꯃꯦꯟ ꯇꯥꯎꯟ ꯀꯦꯄꯤꯇꯦꯜ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯔꯦꯜ ꯏꯁꯇꯦꯁꯟ ꯆꯠꯐꯝ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯀꯦꯄꯤꯇꯦꯜꯗꯒꯤ ꯈꯤꯇꯪ ꯀꯥꯈꯠꯂꯒ ꯖꯦꯠ ꯊꯪꯕꯗ ꯏꯠꯈꯣꯂꯥ ꯍꯥꯏꯗꯅ ꯆꯪꯐꯝ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯑꯃ ꯂꯩ꯫ ꯃꯗꯨꯗ ꯍꯤꯖꯝ ꯑꯦꯔꯥꯕꯣꯠꯀꯤ ꯈꯨꯕꯝꯁꯨ ꯂꯩ꯫ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀ꯭ꯋꯥꯔꯇꯔꯒꯤ ꯖꯦꯠ ꯊꯪꯕꯗꯁꯨ ꯍꯣꯇꯦꯜ ꯑꯅꯥꯟꯕ ꯑꯃ ꯂꯩꯕ ꯎꯏ꯫ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯔꯣꯟꯕꯒꯤꯗꯤ, ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯩꯇꯩꯒꯤ ꯍꯣꯇꯦꯜ ꯍꯥꯏꯔꯒꯅ ꯖꯤꯔꯤꯕꯥꯝꯗꯗꯤ ꯂꯩ, ꯀꯁꯥꯔꯗꯗꯤ ꯂꯩꯇꯦ꯫ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯍꯣꯇꯦꯜꯁꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯩ ꯐꯪꯖꯗ꯭ꯔꯤ꯫ ꯁꯤꯜꯆꯔ ꯂꯥꯟꯊ꯭ꯔꯒꯗꯤ ꯒꯨꯋꯥꯍꯥꯇꯤꯒꯗꯤ ꯃꯩꯇꯩ ꯍꯣꯇꯦꯜ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯒꯤ ꯍꯣꯇꯦꯜꯒꯤ ꯑꯣꯏꯔꯒꯗꯤ ꯁꯤꯜꯆꯔ ꯆꯪꯗ꯭ꯔꯤꯉꯩꯗꯁꯨ ꯃꯩꯇꯩ ꯍꯣꯇꯦꯜ ꯑꯃ ꯑꯅꯤ ꯁꯨꯝ ꯂꯩ꯫ ꯁꯨꯝ ꯆꯠꯅꯕ ꯌꯥꯕ, ꯌꯥꯝꯅ ꯏꯁꯇꯦꯟꯗꯔꯠ ꯅꯠꯇ꯭ꯔꯒꯁꯨ ꯁꯨꯝ ꯆꯠꯅꯕ ꯌꯥꯕ, ꯆꯥꯛ ꯏꯁꯤꯡ ꯍꯥꯎꯕ ꯍꯣꯇꯦꯜ ꯁꯨꯝ ꯂꯩ ꯑꯃꯅꯤ꯫ ꯑꯗꯨꯒ ꯁꯤꯜꯆꯔ ꯇꯥꯎꯟ ꯃꯅꯨꯡꯗꯗꯤ ꯃꯩꯇꯩ ꯍꯣꯇꯦꯜꯁꯦ ꯑꯩ ꯎꯗ꯭ꯔꯤ꯫ ꯑꯩꯅꯁꯨ ꯊꯣꯏꯗꯣꯛꯅ ꯀꯣꯏꯕ ꯆꯠꯇꯦ, ꯃꯊꯧ ꯂꯩꯔꯒ ꯁꯨꯝ ꯁꯤꯜꯆꯔ ꯆꯠꯂꯦ꯫ ꯑꯗꯣ ꯑꯣꯖꯥ ꯕꯦꯟꯍꯧ ꯔꯦꯕꯤꯇꯥꯒꯤ ꯄꯥꯎꯈꯨꯝꯁꯤ ꯑꯝꯇꯪ ꯄꯤꯕꯤꯔꯛꯑꯣ꯫
ꯍꯟꯗꯛꯁꯨ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯁꯨꯝ ꯊꯥꯡꯒꯠꯈꯤꯕꯅꯤ ꯑꯣꯖꯥ, ꯃꯆꯥ ꯃꯆꯥ, ꯅꯨꯡꯉꯥꯏꯇꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯅꯤ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ, ꯀꯁꯥꯔꯗ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄꯗ ꯐꯨꯜ ꯑꯣꯇꯣꯗꯒꯤ ꯂꯥꯟꯊꯔꯛꯑꯒ ꯌꯦꯠ ꯊꯪꯕꯗ ꯃꯩꯇꯩ ꯈꯨꯟ ꯈꯔ ꯂꯩ, ꯀꯣꯟꯖꯦꯡ ꯂꯩꯀꯥꯏ ꯍꯥꯏꯗꯅ, ꯃꯗꯨꯒ ꯒꯦꯁ ꯍꯥꯎꯁ ꯑꯃꯗꯤ ꯂꯩ꯫ ꯃꯅꯤꯄꯨꯔꯤ ꯒꯦꯁ ꯍꯥꯎꯁ ꯑꯅ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯄꯅꯤ, ꯃꯗꯨ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯗꯩ ꯂꯥꯟꯊꯔꯛꯑꯒꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ, ꯁꯤꯜꯆꯔ ꯇꯥꯎꯟꯗꯗꯤ ꯂꯩꯌꯦꯕ ꯑꯣꯖꯥ, ꯃꯩꯇꯩ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯤ ꯖꯥꯇꯤꯒꯤ꯫ ꯑꯗ ꯕꯦꯟꯙꯧ ꯔꯦꯕꯤꯇꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯣꯖꯥ꯫ ꯔꯦꯕꯤꯇꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗ꯭ꯔꯦ ꯑꯣꯖꯥ꯫ ꯃꯥꯅ ꯍꯥꯏꯈꯤꯗꯨꯗꯤ ꯃꯍꯥꯛꯀꯤ ꯈꯣꯏꯃꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯣꯖꯥ ꯕꯁꯟꯇꯅ ꯄꯤꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤꯕꯗꯣ ꯃꯊꯛꯀꯤ ꯀꯣꯃꯦꯟꯗ, ꯑꯗꯨꯅꯤ ꯔꯦꯕꯤꯇꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ꯫ ꯃꯊꯛꯇ ꯍꯥꯏꯈꯤꯗꯨꯅꯤ ꯑꯣꯖꯥ, ꯑꯣꯖꯥꯅ ꯍꯪꯉꯛꯄꯗ ꯃꯍꯥꯛꯀꯤ ꯈꯣꯏꯃꯨ ꯂꯩꯇꯦ, ꯑꯣꯖꯥ ꯕꯁꯟꯇꯅ ꯄꯤꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ, ꯄꯤꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤꯕ꯫ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ꯫ ꯏꯪꯊꯝꯊꯥ ꯑꯣꯏꯕꯅꯤꯅ ꯃꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯉꯟ ꯉꯟꯅ ꯄꯣꯊꯥꯅꯕꯅꯤꯅ ꯃꯤꯁꯨ ꯂꯥꯛꯄ ꯋꯥꯠꯂꯦ꯫ ꯑꯗꯨꯁꯨ ꯑꯗꯨꯅꯤ, ꯑꯩꯅꯁꯨ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯄꯨꯡꯆꯪ ꯆꯪꯗꯕꯅꯤꯅ ꯑꯩꯒꯤꯗꯁꯨ ꯃꯤꯅ ꯂꯥꯛꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ꯫ ꯑꯩꯅ ꯁꯨꯝ ꯆꯍꯤ ꯃꯇꯥꯡꯁꯨ ꯈꯪꯗꯦ ꯀꯔꯝꯅ ꯊꯤꯗꯣꯏꯅꯣ ꯍꯥꯏ꯫ ꯑꯣꯖꯥ ꯆꯍꯤꯗꯤ ꯌꯥꯝꯗ꯭ꯔꯤꯗ, ꯑꯍꯟꯗꯤ ꯑꯣꯏꯔꯦ, ꯆꯍꯤ 32, 30 ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ, 38. ꯑꯗꯨꯅꯤ ꯑꯣꯖꯥ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯦ꯫ ꯕꯦꯟꯙꯧ ꯂꯩꯅꯥ, ꯑꯣꯖꯥ ꯕꯁꯟꯇ ꯆꯍꯤ ꯃꯇꯥꯡꯁꯨ ꯈꯪꯗꯦ ꯀꯔꯝꯅ ꯊꯤꯗꯣꯏꯅꯣ ꯍꯥꯏ, ꯄꯥꯎꯈꯨꯝ ꯄꯤꯔꯣ꯫ ꯑꯩꯁꯨ ꯂꯣꯏꯒꯗꯕ ꯌꯥꯝꯃꯛꯇꯔꯦ, ꯂꯣꯏꯁꯤꯜꯂꯅꯤ, ꯄꯨꯡ 1 ꯐꯥꯒꯗꯧꯔꯦ꯫ ꯈꯔ ꯉꯟꯅ ꯄꯣꯊꯥꯒꯦ, ꯍꯌꯦꯡꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤꯅ꯫ ꯃꯣꯏꯒꯤ ꯄꯣꯊꯥꯅꯃꯊꯤꯇ ꯄꯥꯕ ꯀꯣꯃꯦꯟꯁꯦ ꯂꯣꯏꯔꯝꯗꯦꯃꯦ ꯍꯥꯏ꯫ ꯆꯍꯤ ꯃꯇꯥꯡꯗꯣ ꯍꯥꯏꯈ꯭ꯔꯣ ꯑꯣꯖꯥꯗ꯫ ꯑꯣꯖꯥꯅ ꯆꯍꯤ ꯃꯇꯥꯡ ꯈꯪꯗꯕꯅꯤꯅ ꯀꯔꯝꯅ ꯊꯤꯗꯣꯏꯅꯣ ꯍꯥꯏꯔꯦ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ, ꯅꯨꯡꯉꯥꯏꯔꯤ ꯑꯣꯖꯥ꯫
ꯍꯣꯏ ꯄꯇꯟꯖꯂꯤ ꯁꯨꯝ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯏ ꯄꯇꯟꯖꯂꯤꯗꯤ ꯀꯔꯝ ꯄꯥꯜꯂꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯥ ꯅꯤꯡꯊꯝꯊꯥꯒꯤ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯆꯪꯕꯤꯔꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯃꯤ ꯏꯂꯥꯛ ꯂꯥꯛꯇꯦꯗ ꯑꯇꯩꯁꯨ ꯀꯣꯏꯔꯨꯗꯅ ꯂꯥꯛꯄ ꯐꯥꯎꯔꯕ ꯍꯣꯁ ꯑꯩꯕꯨ ꯇꯜꯍꯜꯕꯁꯨ ꯏꯀꯥꯏ ꯈꯪꯗꯕꯅ ꯂꯥꯛꯆꯔꯤ ꯄꯥꯎꯈꯨꯝ ꯇꯥꯒꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯍꯥꯏꯕꯨ ꯑꯣꯖꯥꯅ ꯍꯥꯏꯔꯦꯗꯅ ꯆꯍꯤ ꯃꯇꯥꯡ ꯈꯪꯗꯕꯅꯤꯅ ꯀꯔꯝꯅ ꯊꯤꯒꯗꯧꯅꯣ ꯍꯥꯏꯌꯦ ꯑꯗꯣ ꯑꯣꯖꯥꯗ ꯆꯍꯤ ꯃꯇꯥꯡꯗꯣ ꯍꯥꯏꯕꯤꯔꯣ ꯕꯦꯟꯙꯧꯒꯤ ꯆꯍꯤꯗꯣ ꯑꯣꯖꯥꯅ ꯁꯨꯝ ꯊꯤꯖꯔꯛꯑꯅꯤ ꯑꯣꯖꯥꯁꯨ ꯀꯁꯥꯔꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯧꯅꯣ ꯍꯥꯏꯅ ꯃꯥꯁꯨ ꯈꯟꯅ ꯂꯩꯔꯦ ꯑꯗꯩ ꯀꯁꯥꯔꯗꯁꯨ ꯂꯥꯛꯆꯔꯅꯤ ꯈꯣꯏꯃꯨꯁꯨ ꯄꯨꯅ ꯂꯥꯛꯆꯔꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏꯔꯤ ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯦ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯆꯥꯔꯦ ꯑꯣꯖꯥꯗꯤ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯕꯤꯔꯕꯒꯦ ꯅꯤꯡꯊꯝꯊꯥꯗꯤ ꯆꯥꯔꯨꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯂꯣꯏꯅ ꯍꯥꯎꯏ ꯍꯥꯏꯅꯩ ꯏꯔꯣꯝꯕꯁꯨ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯑꯩꯗꯤ ꯃꯌꯥꯟ ꯊꯣꯡꯕ ꯁꯣꯕꯖꯤ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯅꯥ ꯎꯔꯤ ꯃꯔꯨ ꯑꯗꯨꯗꯒꯤꯗꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯎꯜ ꯀꯣꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯥꯏ ꯑꯣꯖꯥ ꯕꯁꯟ ꯏꯁꯨ ꯏꯕꯨꯡ ꯕꯦꯟꯙꯧ ꯆꯍꯤꯁꯦ 35 ꯁꯨꯖꯩ ꯌꯥꯝꯗꯤ ꯌꯥꯝꯗꯦ ꯍꯥꯏ ꯐꯖꯈꯔꯦ ꯆꯍꯤ 35 ꯁꯨꯖꯩ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥꯅ ꯆꯍꯤ 35 ꯁꯨꯕ ꯑꯝꯇꯪ ꯌꯦꯡꯕꯤꯔꯣ ꯑꯣꯖꯥ ꯆꯍꯤ 35 ꯁꯨꯕ ꯑꯣꯏꯗꯤ ꯑꯣꯖꯥ ꯆꯞ ꯆꯥꯔꯅꯤ ꯍꯪꯒꯥꯝ ꯄꯜꯂꯛꯄꯗ ꯇꯤꯟ ꯆꯨꯝꯃꯤ ꯍꯥꯎꯕꯅꯤ ꯑꯆꯝꯕ ꯆꯥꯕꯁꯦ ꯍꯪꯒꯥꯝ ꯄꯟꯊꯥꯗ ꯃꯁꯥ ꯐꯍꯧꯗꯕ ꯃꯤꯗꯣ ꯐꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯃꯤ ꯑꯍꯟꯁꯤꯡꯅ ꯅꯠꯇ꯭ꯔꯣ ꯍꯪꯒꯥꯝ ꯄꯟꯊꯥꯗ ꯃꯁꯥ ꯐꯍꯧꯗꯕ ꯃꯤꯗꯣ ꯃꯁꯥ ꯐꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯇꯟꯖꯂꯤ ꯅꯣꯛꯈ꯭ꯔꯦ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯣ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯗ꯭ꯔꯣ ꯍꯪꯒꯥꯝ ꯄꯟꯊꯥꯗ ꯌꯥꯝ ꯆꯥꯎ ꯅꯁꯥ ꯐꯅꯕ ꯍꯥꯏꯗꯅ ꯑꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯍꯤ 35 ꯃꯤꯗꯤ ꯊꯤꯕ ꯋꯥꯔꯅꯤ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ ꯍꯪꯒꯥꯝ ꯆꯥꯗꯕ ꯃꯤꯗꯤ ꯃꯁꯥ ꯐꯔꯤ ꯁꯤꯗꯤ ꯑꯣꯖꯥ 35 ꯁꯨꯕꯗꯣ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯃꯅꯤꯄꯨꯔꯗ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯔꯤꯛꯁꯣ ꯊꯧꯕꯒ ꯔꯤꯛꯁꯣ ꯊꯧꯕꯗꯤ 35 30 ꯁꯨꯕꯒ ꯁꯨꯝ ꯂꯩꯔꯝꯅꯤ ꯇꯦꯛꯁꯤ ꯗ꯭राꯏꯚꯔꯒ ꯂꯩꯔꯝꯅꯤꯗ ꯑꯣꯖꯥ ꯃꯗꯒꯤ ꯐꯤ ꯌꯣꯟꯕꯒ ꯂꯩꯔꯝꯒꯅꯤ ꯆꯍꯤ 35 40 40 ꯁꯨꯕꯒꯗꯣ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯍꯥꯏꯔ ꯅꯣꯛꯏꯌꯦ ꯑꯣꯀꯦ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯦꯟꯙꯧ ꯂꯩꯅ ꯑꯩꯈꯣꯏ ꯄꯇꯟꯖꯂꯤ ꯏꯪꯊꯝꯊꯥꯒꯤ ꯊꯦꯡꯉ ꯃꯇꯝꯁꯤꯗ ꯄꯨꯡ 10 ꯇꯥꯒꯗꯧꯁꯤ ꯆꯪꯕꯤꯔꯛꯇꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ
ꯑꯣꯖꯥ ꯏꯕꯨꯡꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯤ ꯁꯔꯒꯗꯒꯤ ꯀꯧꯊꯣꯔꯛꯄꯗꯤ ꯌꯥꯏꯗꯅ ꯐꯠꯇꯕ ꯃꯤꯗꯤ ꯄꯤꯅꯤꯡꯗꯕ ꯐꯠꯇꯕ ꯃꯤꯗꯤ ꯄꯤꯅꯤꯡꯗꯕ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯃꯦꯗꯤꯌꯥꯗ ꯎꯅꯗꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅꯕ ꯃꯤꯀꯨꯝꯇ ꯅꯣꯛꯃꯤꯟꯅꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯃꯤꯑꯣꯏꯕ ꯑꯁꯦꯀꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯅꯃꯤꯟꯅꯁꯤ꯫ ꯅꯨꯡꯁꯤꯔꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏꯗ ꯇꯤꯡꯈꯪ ꯊꯤꯜꯂꯛꯏꯀꯣ ꯍꯥꯏ ꯑꯗꯨꯅ ꯑꯣꯖꯥ ꯕꯁꯟꯇꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯃꯈꯩ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯇꯟꯖꯂꯤꯁꯨ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯂꯩꯕꯗ ꯅꯥ ꯌꯦꯛꯇꯕ ꯏꯁꯥꯅ ꯏꯁꯣꯔ ꯁꯦꯕꯥ ꯐꯪꯕ ꯉꯝꯕ ꯂꯥꯏꯔꯤꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯆꯠꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯐꯦꯁꯕꯨꯛ ꯑꯣꯏꯒꯦ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯒ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯜꯂꯒ ꯄꯣꯊꯥꯔꯁꯤ꯫ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯑꯩ ꯄꯨꯡ 9:30 ꯃꯥꯄꯟꯒꯤꯗꯨꯒ ꯑꯦꯜꯕꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯗꯨꯒ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯁ꯭ꯋꯥꯏꯁꯤꯒ ꯁꯨꯝ ꯑꯩꯒꯤ ꯑꯦꯜꯕꯤ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯃꯨꯛꯀ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯃꯣꯡꯒꯣꯜ ꯅꯠꯇꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯅꯧꯕꯁꯤꯡ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯀꯣꯊ ꯄꯥꯊ ꯂꯩꯊꯧꯔꯣ ꯑꯗꯨꯅ ꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯉꯝꯃꯤ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯐꯝꯗ ꯑꯩꯅ ꯈꯪꯖ ꯍꯩꯖꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯃꯇꯥꯡꯗ ꯅꯤꯌꯣꯝ ꯑꯍꯜ ꯂꯃꯟ ꯆꯠꯅꯔꯝꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯤꯕꯨ ꯑꯩ ꯃꯤꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ꯫ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯄꯇꯟꯖꯂꯤ ꯊꯥꯒꯠꯆꯔꯤ꯫ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇꯕꯨꯁꯨ ꯈꯣꯏꯔꯝꯖꯔꯤ꯫ ꯕꯦꯟꯙꯧ ꯂꯩꯅꯥꯕꯨꯁꯨ ꯏꯆꯟꯕꯨꯁꯨ ꯕꯦꯟꯙꯧꯕꯨꯁꯨ ꯏꯆꯦꯕꯨꯁꯨ ꯈꯣꯏꯃꯨ ꯂꯥꯕ ꯐꯪꯕ ꯑꯣꯏꯔꯁꯅꯨ꯫ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ꯫ ꯑꯣꯖꯥ ꯕꯁꯟꯇꯁꯨ ꯍꯪꯒꯥꯝ ꯊꯣꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨ ꯆꯥꯔꯒ ꯑꯣꯖꯥꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯁꯥꯔꯤꯉꯩ ꯆꯥꯕꯤꯍꯧ ꯏꯪꯈ꯭ꯔꯒꯗꯤ ꯍꯥꯎꯇꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯀꯣꯃꯦꯟꯗ ꯆꯨꯝꯊꯣꯛꯄꯤꯔꯛꯎ ꯀꯣ ꯃꯌꯥꯝꯅ ꯇꯥꯛꯄꯤꯕꯁꯨ ꯑꯩ ꯂꯧꯖꯒꯦ꯫ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ꯫ ꯊꯥꯂꯕ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯗꯒꯤ ꯑꯩꯒꯤ ꯀꯁꯥꯔꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯒꯤꯗꯃꯛꯇ ꯒꯨꯗ ꯅꯥꯏꯠ꯫